Athingba laina Kanglatombi thong lanthoktu na modbungrom da changsinaba hotnaramba maitayama Imphal West District Police na rescue tawba ngabhore Police na kalhauraba miyoy adude thangmayban krababam laikai thongam Premjit chahini phumapan apokpa laikhidraba TH Basanta kawi haire Press na fangba pau magi matung inna mahak ngarag numit yung bamatong pung ani makhairom tarakpa adwaida TVS Jupiter scooter registration number MN06SH7862 tong laga Kanglatombi thong lanthok laga chatnaba honaringaida Kanglatombi Forest Gate checkpoint that duty tawduna laiba security personnel singna chingnabadage detain tawduna wahang pahung chathabda mahak modbungda chatnaba honarambani haiba khangbangam khe Taudo adugi matungda Sekmai Police da pau piduna miyoy adu lawkhatlaba tungda yumgi miyoy sing kauduna sinakre hainaso pau asina makhatari